खुरुमजरे IS TV की पाव मियेंग ताबिरिबा पुनमकपु तरामना ओक्सरे ngasi maru aba pauta RBI की ब्रांच sama ngasi simairong ta hangdokre block punga tareta bank ki kudong saba fangalagani haina si minister orkam ibobina phongdokre Manipur के ख्वाइदे की सांगना से मिनिस्टर ओरंबा सही मौद्रागा तरुक सूरबा कांग्रेस के रिसांग कई सिंह प्राइवेट हॉस्पिटल अमदा थमोई की ऑपरेशन तौदुना पेसमेकर हापख्रे अमसुंग स्वास्थ्य भारत मिशन की मखादा लूना न लेननबा पाउजेल पुबुकी खोंगसत चलिंगाइदा इम्फाल मयोंददी अमोर अकाई कया पैदुना लैरे Pau Sandong Pizari Reserve Bank of India की इम्फाल ब्रांच ngasi si minister Okam Ibobina Singmairong da hangdokre matam khare ki oina chapchaba mafam ama leitingaida ngasi hangdokliba mafam asida RBI की branch asi thamgadabani hairi ngasi ki thoramadu da si minister Okam Ibobi chief secretary Onaba Kishore RBI की deputy governor Harun Rashid Khan regional director notice RBI Sam Sundar Barik RBI की executive director Dipali Pan Joshi amadi RBI इम्फाल की मरी लेनवा ऑफिशियल सिंगसु सरुयाखी थारमुगा मरी लेनना RBI की वेबसाइट अमसु हांगदोख्रे सी मिनिस्टर ओकम इबोबिना हाइखिबदा हाउसिंग मणिपुर लेरिबा अपुनबा ब्लॉक पुनगा तरेटा स्टलिबा फाइनेंशियल ईयर असिगी मनुंगदा बैंक की खुदोंग साबा फंगलगनी SDO BDO की ऑफिस अयामा साबा लोसिलगले अतै ऑफिस सिंगसु लोसिलगलगनी सिविल एडमिनिस्ट्रेशन अमदी बैंक की खुदोंग साबा मफम खुदिमक्ता फंगनबा सरकार के माइकेदगी पीबयाबा मतेंग पीगनी बैंक सिंगना मखोगी नुंगाइगदबा मफम खक्तदा ब्रांच हांगदोपगी महुता मियामदा खुदोंग सागदबा मफम सिंगदा ओइना बैंक के थबक थरम सिंग पाइखत हनिंगे हाइकी instruct to all the banks who are opening here, maybe in their main office or maybe their branch office, please cooperate us. Please open bank branch where there is facilities, is available there. Creation of infrastructure, this is the responsibility of the state government. Let us try to target to open all the 27 unbanked blocks, which state government is targeting it to open all the bank branches. Future generation of our states, with the setting up of RBI in the state of Manipur, we hope the financial and banking system in the state will improve under its effective supervision, along with the effective monitoring of the activities of the non-banking financial cooperation in the state. Chief Secretary Onaba Kishore Sarkar na banking network fagadhanaba amasung miyamda khudong saba pibada lawba yaba thaudang lawduna hena fagadhangani RBI ge deputy governor Harun Rashid Khan na hauzik bairiba bank asigi thabak mapung phana yengsinbaga loinana bank ki thabak tharam sing hena pakthok sauthok hangani haiki that vision for the northeastern states, so that is there are the special areas we are focusing for the northeastern state. We know the banking penetration here needs lot improvement compared to other northeastern states. Manipur per branch population is much better, but in terms of services, in terms of banking business, a lot needs to be desired. As you know, there are different parameters of looking at banking penetration and formal financial penetration. One, of course, everyone talks about credit deposit ratio. We know the credit deposit ratio is slightly less than 40, which is slightly better than northeastern, but still much scope needed. Another parameter one needs to look at is the credit to GDP ratio, GSDP ratio. If you see the all India level credit to GSDP ratio is around 55%, whereas in the northeast it hovers between 10 to 12%. Manipur is also around 10 to 11%. RBI branch office ngasi hangdokpa loraba matungda pangthopa paugi mifam amada regional director SS Barikna mobile banking amadi bank correspondent gi khudong saba sing kungang amadi manung hanjin ba mafam singda lehelagani haina phongdokhi pawmi sing unaba aduda RBI gi deputy governor Harun Rashid Khan executive director Dipali Pan Joshi amadi Imphal gi officer in charge Hauzel Su Saruyaki atai wangang khiba singna phongdona khibada Jandhan Yojana yauna paikaliba scheme kayada bank ki darkar oibadu khangduna makhata na atai mafam singdasu office hangdoknaba honari digital connectivity mapung fana fanganaba akhanaba survey tawre masida atai bank singnasu mateng pangbiu haiki SS Barikna makhata na phongdok kibada bank ki khudong saba phangdaba mafamda yum da chatpagi khudong saba piri
Hana bank sing the Tamlamba sell deposit Tawagi, Akaknaba Adu Lautuna, Bank Amada Hector sell Tamjinba Yahale, Loinana, electronic payment amadi financial literacy gi Tabak Packet Pahaure Haiki. Manipurda tungan ba tam singda khwaidigi sangna si minister oiramba loidana khwaidigi ahal oraba parliamentarian oiramba sagnaraba politician Risangkai Singh ngasi Sky Hospital da thamoigi operation tawduna pacemaker hapkhre mahagara nungtilpung anirom tabada masa nungairaktabadagi private hospital asida pukhalakibani ngasi operation mai pana pangthoktuna pacemaker haplaba matungda housing masa gi phibam phagalakle hairi Risangkai Singh masanupa parliamentary secretary Victor Kaisingna Sahi Maudataruk Surba Mahaki Apokpa pacemaker hap kraba matungda masayamna fagalakle haina ngasi hospital asida paumisingda fongdoki Sky Hospital gi chairman Dr. L. Sham Kisorna Lusingba Dr. Singh team amana operation tawduna mai paana pacemaker hap kibani housing khudong tiningai oidre haina Dr. Sham Kishor masana fongdoki Yamlaba senpam kaya thada duna Swas Bharat Mission gi makada luna na laina bani haiduna PICD na asobo thawdang lauduna tongan ba district committee mafam kaya da pauzil puba kongset kaya leptana satli Swas Bharat Mission gi makada paikal leba thabak sing miyam da khangan na ba thabak tharam kaya su leptana sachari pauzil puba kongset aduda angoba tupi amadi angoba puri lituna mahirwe yauna mari lena ba official singna miyam da bhap tan na bani haina thabak paikat ba leptri Impal Mayonda Fauba Kongchatuna BT Park the Lamtu Sengdopagi Tabak Fauba Satakre Yamlava Senpam Kaya Kaitutuna Angoba Tupi Amadi Angoba Purit Lituna National Sigi Makada Luna na Lainaba Afaba Ising Taganaba Amadi Senatary Latin Ningtina Sananaba Pauzil Puba Kongsat Tatuna Lading a Chadakta Nakal Amarunda Impalgi Mayonda di Noma Nomagi Amor Akai Sing Passion Bigisang Hengalakli Nambul Turelda Pataba Pochai Thadaba Yaroi Amadi Tengnaba Mio Sing Faduna Fine Tien Geni Haiba Tabak Faba Police Yauna Marile Nava Singna Hona Kibakaya Adu Housing Titumina Laikre Namidang Pung Mapangi Matungda Kar Tomba Yauna Garida Lakwa Mio Sing Amadi Manang Napadaleba Mio Kayana Nambul Turelda Amot Akai Lang Taba Amadi Lambi Nakalda Mayungi Pataba Hauti Puturak Laga Passion Migi Tabak Ti Leptana Satarakli Jonaston School gi Maning Thangba BT Park ki Mamangda Ladiba Lambi ge Nakaldasu Amot Akai Kaya Passion Migi Sang Noma Nomagi Hengalaki Sarkar gi Thausil Soiba Manamong Asida Miwe Kayana Swas Bharat Mission gi Makada Paikal Leba Thabak Asigi Pandam Yangonaba Thamui Sing Thabak Tawhaningbagi Apama Sing Phono Narakli Lagleba Senpam Khara Aju Apiba Matamgi Manungda Loisinba Yanabagi Mawungda Miwai Khara Khomzilaga Pauzil Puba Kongsta Chatpanadi Swas Bharat Mission gi Phajaraba Pandam Adu Yaubada Wana Thokani Haiba Wafam Singh Thamnarakli Education sector Sakut Naba Honabada Sarkar Khakta the Intopugi Mahutta Puna Thaudang Yamin Nabana Mahi Yangini Haina Education Minister M. Okendrona Fongdokre Ngasi Nirmalavas School ge Golden Jubilee Tharamda Minister na Wafamasi Hai Kibane Tharamadu da Rural Development and Panchayati Raj Minister Francis Ngazok Payauna Arts Bishop Infalgi Reverend Domini Lumona Maru Bamio Singh Oina Saruk Yaki Tharamga Sarukama Oina Principal Yauna Oza Kharada Kudol Port Piduna Puning Thogotki Minister Okendrona Makata na Fongdokibada Nirmalavas School na Apaba Mahiru Singh Puthokpada Mangzil Thaba School Singhi Manungda Ama Oiri Tungi Yumbidel Oigedaba Afaba Mahiru Singh Makata na Puthoroki Gani Haibigi Thazaba Thamki Education sector Saukulabadi Lebak Asi Hiram Kudimakta Afava Awon Bapurakani Education sector Saukut Hana Bahonabada Aikoi Amata Oina Afafata Kanaduna Sabinabatangai Fade Sarkar Kata the Intoktuna Tamlabadi Education sector Saukut Hana Bahonaba Haibasi Aruba Wagani Haiki We look upon Nirmalavas High School, Impal, with a lot of appreciation, gratitude, and hope today. The school has been figuring in the top leagues in the ISELT examination conducted by the Board of Secondary Education Manipur every year with the dear testament to the high level of teaching, learning, and disciplining that is imparted and undertaken in the campus. The school will be proud to be considered as one of the best schools in Manipur over the last many years of its existence, which is a matter of pride for all of us.
अनौब इंडिया की आर्किटेक्ट नि हाइनरिबा अलीगढ़ मुस्लिम यूनिवर्सिटी लिंखलंबा सर सईद अहमद की सामा मौदानिपान सुबा मपोक कुमन थरम ngasi होटल इम्फाल दा पांगथोक्रे रोल ऑफ एलुमनाई इन दी सोसाइटी हाइबा टीमदा अलीगढ़ मुस्लिम यूनिवर्सिटी एलुमनाई एसोसिएशन मणिपुर सिंधुना पांगथोकिबा थरम अदुदा एग्रीकल्चर मिनिस्टर अब्दुल नसीर अमदी रिटायर IAS AR Khan थरम पुसिंग ओइना सरुप याखी एलुमनाई एसोसिएशन असगी वेबसाइट अमा हांगदोकिबगा लोइना एसोसिएशन असगी सही असिदा माई पाक्टुना थबक फंखरबा मियोय मापंदा साइटेशन पिदुन इकाई खुमनखी एसोसिएशन असगी थौपुबा MD Dalan Khan Association asina English signatragani toida linkat kraba matungda Manipuda Kundaba Muslim Singi census Pangthonaba Honaba career guidance amadi coaching program kaya chatabaga loidena tungda pakhatkadaba thabak tharom singi matangda wafung kaya phongdoki info. But in future I believe that we'll definitely develop and evolve dedicated officials who may carry forward the aims and visions of AMU ARM and the legacy of Sir Syed Ahmed Khan. That will be definitely through various projects that AMU ARM envisages to engage in. Mission for Integrated Development of Horticulture Manipur amasung Deputy Director Horticulture and Soil Conservation Kangpokpina Sinduna Senapati District ki Haipi Khulda Nomagi Oiba Lamu Singi Training Program amangasi Pangthokre Tharamasida Chief Secretary Oramba K Kipgen Horticulture and Soil Conservation Kangpokpi ki Deputy Director SS Ramesor Haipi Khul Authority ki Vice Chairman Lenhau ki Gensu Saruyaki KVK Thawal ki Program Coordinator M Thoitoi RK Rosen amasung TS Dalzina resource person toina wangangki Manipur creation tamadi Blue Wings anina kusam naraga Manipur gi iyong pibu yokadaba pandamda hayang simarong de leba hotel classic grandeda pangthokodreba fashion show iyong gi tanthagi sarukama oina event asida saruk yagadoreba international model mari ngasi Manipur gi tongan ba mafam singda puduna iyong fi amadi sangai yokadaba gi pauzil piba program ama pangthoki Russia amadi Serbia digi lakpa model mari yauna model cool henbana fashion show asida saruk yagadore loinana Manipur ge tongan ba designer kun henbagi design sing utkadore ngasi model sing adu moirang sendra amadi kaibul lamjau da puduna mafam dugi fazaba sing yenghanki program ge sarukam oina sendra lambi da usara sing thaki ISTV ka unabada Manipur ge miyok misan bu thagar ba phongdok pagal loinana Manipur ase matam pumbada isang sangna laina ba amadi sangai yokhasi haiba wafam sing phongdok lamki fanaticism gi mayokta lilong kaitel da miyam gi oiba protest mangarang pangthokre BJP ki lengak na Bharat ta lengak sasan torokpadagi dharma khenabagi mingda sabathakpada yangsilakpa uniform civil code chadana ba honoreba miyoi khuzok kharagi khallaga Bharat ki secular bu maru phukna ba honorakpa asigi mayukta protest asi sathakibani haina Popular Front of India Manipur state khangalakli Terrorist Namaka Taraduna, Pitribida Quadigi, Hena Chauba, Democracy Satpaleva Kama Uriba, Dharma Amadi, Purukiana, Lighting Uriba, Bharatpu, Kangkong, Sign of Honlakiba, Asi, Kanano, Haibudu, Masak Kangba, Kakta Natana, Makubu Amukana, Para, Tambiba, Matam, Yorok Labani, Hairi. Paugi Maratana, Break Amatang, Laminasi. Break Matunda, Taram no Uxari. Kairau Makting Major in Koldagi, Kaidang the Mayum Panduna Masala Rabi, Maunaha Amahau Kibatang, Taragum Duida, Sikibagi, Matang, the Misiasida, Sianava Sing Faduna Jack, Pigadavani, Haina, Misiasigi, Matang, Siem Kibat, JSig convener, Muhammad Abdul Kalamna, Narang Pau, Sing the Fondo Cray. Later Rabi Sajina Asi, Sahi Mangarongi Mamanga, Kaidang the Leba, MD, Manos Kimasanupa, Sajib Ka Luhong Duna, Lake Rabani. Sajib na lekai digi nupi ama produktuna laiba digi sajina mayum da halaktuna numit nipan lirom lerami satkibatang nipan da sajib amadi mahaki mama laktuna sajina asi pukibani tang taragu humdoida jenims ta pukatuna like nare haiduna nupa mayum digi phone tawraki ngayhak leraga masa sire haina amukana khangalaki misi asi singnabadagi postmortem tawbada mahaki masa da phubagi dakfam kayamarum leramki haidi Doctor G reporter su Mahak Siraga Hospital the Pukalakpani Hari Mihar Pa Atubu Matam the Ain Yu Ebacharak Pigadavani Haina JSG convener Muhammad Abdul Kalamna Haiki
Handicap Development Foundation Manipur Sinduna Nipalak Suba Fortnight Barrier Campaign Ngasi Manipur Press Club ta Disability gi State Commissioner L Nabakisona Manipur Press Club ta Hogdokre Taramasada ISD Foundation ge General Secretary Dr. Sapam Jasobantana Aikoi Mioiba Asi Karigum Kudong Tiba Amadigi Hector Nama Soiba Yai Maramasana Aikoi gi Akoiba the Labor Sing Mipum Kudingna Sizinaba Yaba Maungda Semgat Patangai Fade Haiki Wangzing Hodam Badagi Kangbam Ongbi Manitombina Mahaki PDS ke Saktung Pidre Haibusi Aran Wafum ni Haina Wangzing Hodamba Development ke Secretary A Sandrana Fongdokli Manipur Press Club ta Pangtopa Paugimi from Amada Sandrana Manitombi Haidibi Nupi Asi Andro Amadi Wangzing Tianta Kendra Animakta Ming Yauram Badagi Sayet Naba Laibana Mahaki Saktung Pangdabani Haiki Tongzu Kendra ke July Tagi PDS ke Siang Pangdabadagi Agency na Department ta Haizabada Pidana Ledingai Talakta Ngasinung Til FCS Sangai Prodagi Tata Truck Anida Purakpa Sing Sing Hanagi MLA Bijoy Kozangi Yumda Tharam Laga Thorakpada Kendra Sigi Agency na Truck Amadi Driver Faraga Police ta Sinakre Haide Hiramasigi Matangda 5x2 gi Agent KS Tomana Kendra Sigi Agency Sarkana Kaktatpadagi High Court case Togduna Handakta Sing Yenba Hoki Adubu Sing Masjid Khara Yelamlaga Award for Sing Sing Pangdabadagi Consumer Affairs ki Marilena Singda Haizabada Tabi Draga FCS ki Transporter Contractors Ramesona Tharakpuni Haiba FCS ki Lanai Oina Singakliba Sing Asigi Matangda Miyam Kangna Asing Madu Sengdok Piyo Haide Loktak Pat Sengwanabagi Thadakiva Senpam Kangan Binaba RTI Gekotangda Safe Information Commissioner da Hankiba Wahangi Pakum Pibigi Mahuta Matam Lauduna Lady Haiduna BJP RTI Selge Convener Empire Hanba Maitaina Fongdokle Nitaiba Sutekta Leba BJP ge Office ta Pangtopa Paugi Mi from Amata Mahanamaka Tadaduna Hiramasigi Matang Ani Suba Appeal Oina Safe Information Commissioner da Serol Ama Pisin Kray Kadigumba Masida Pakum Pirak Trabadi National Information Commission da Wakat Lagani Miyam Gitamak Asumba Fanganaba Honagani Harabasu Manipuradi Commissioner Sri Matam Manganduna Lady Haiki Paugi Mifam Masida General Secretary Media Vasantana July Tang Tarukta Loktak Pas Sangba Sagat Paga Mari Lenena Wahang Taruk Hankibani Maduda ILP gi Irang Laibana Tha Ama Sangdo Piyo Haina Se Tharaki Adubu Hauzik October Tha Yoruba Fauba Pakum Pibigi Maguta Siesang Semba Loire Niyam gi Matumina Paisa Deposit Taunaba Kangalak Podigi Satlubada Mi Leite Hayeng Lau Haiduna Matam Manganduna Leire Haide Andro the Leba Kasturba Gandhi Balika Bidalaya Asi Lissing Nitaragum Dweda Sabal Loiduna Mahirwe Kaya Larik Tamba Hauna Krabasu Ngasi Pauba Sangadana Tamliva Asi Atuba Matam the Sanga Haina Parents Guardian Association Ngasi Manipur Press Club ta Pangtokpa Pamusing Unabada Fongdokre Mairu Singi Mama Passing Yauna Pangtokiba Pamusing Unaba Aduda Wangang Kibasingna Pongdok Nakibada Class 6 Tagi Ait Pauba Leba Bidalaya Asi Atuba Matam the Class 10 Pauba Lehan Binaba Honabiu Mahirway Masing Asi Yankai Pauba Hengat Hanbiu Haiba Wafam Sing Pongdoki Class 9 10 se hang bi tragadi angang sing ga class 8 pass torga tokiba yabagi phibum da sil laiba ozadu atopda utilize torga tolobna ko ge kendagi ko ge school da laiba namsek ta ko tolob lawba tawbidana ba haidana ko ge balance ko concern singi motsi masimama thamjari USA gi National Aeronautics and Space Administration NASA Nimitra Nitwinigi Akanava Tour Amagidamak India gi Oina Mahirui Taragani Pan Kangatpada Rajkumari Tombisna Yauduna Ngasi US Gidamak Delhi Hadokre Hari Rajkumari Tombisna Kurai Sajoleka de Labor Rajkumar Amusanagi Masanupini Mahak Hozik NPS International School Guwahati da Class 8 Tamlibi Mahirui ni Hari KSA Mayai Lambi College Unit Shamkray Unit Asigi Tau Pudanaba Air Manospu President A Herozet Po General Secretary Oina Kankray Ibodosana Higher Secondary School Ginga C Pangtokeva Student Union Gimikalda Ballot Paper Segaibigi Wahauda Sound Muknaba Amatokray Police na matam sana lakshil hauduna pamdaba thodokti thokidre thodong asigi matangda ngasi numidang Manipur Press Club ta pangtokpa pawgimi from Amada Haniga General Secretary Vidya Lakshmi na ngasi chatakiba thawong asi hanalautuna tawba mali ngasi pangtokkiba Mikal Amukhanna pangtokpa yaroi hana laidiba Union Asisu Muthatpa yaroi ballot paper sagariba Miyosing October 18 fawbugi manungda action lokalak trabadi Mahiru Singh na khongjang sangsingani hairi
St. Peter Silong Alumni Association Manipur chapter na Lagdamasi ke sa usik sing yokanabagi pandamda BB Paul Mental Development Home Mongsangai amasung Kansi Academy Kha Naurem Lekaida Campus Central Bird Sanctuary Hangdokre. Association ke Secretary O Suresh na angang singda sa usik sing yokanabagi wakalon lakanaba Sanctuary asri Hangdokpani haike. Breast Cancer Awareness Month ke sarukama oina Caesar Breast and Thyroid Clinic Caesar Hospital na Community Health Center Bisnupur ke Medical Superintendent ka kusam naduna awareness program ma ngasi Community Health Center asida pangthokre. Manipur Sarkar na ANS kuntraga mapan gi Lilong Thong digi Palen Thong phauba lambi pakthokpagi thabak chatharakliba asi Land Acquisition Eki makha da niyom sama thabak tawbiu haina Development Committee from Yaitebi Kunau to Lamlai Singzin Palen Land Owners na phongdorakli Patamapu sing na phangwam tokba yum amadi lamgi compensation gi senpam phangdriba phauba Sarkar na thabak paikat pigano compensation piba matamda rural amadi urban area singi khenaba natana sangalaiba leitaba thidana manaba miyeng da thabak lokhat piyo Sarkar na Land Acquisition Eki niyom thugaijuna aron ma thabak chatharakpa tarbadi committee na miyam ga loinena kongjang sangsin gani hairi Census Officer Amadi Porongpat SDO Gaming Season Naduna Aadhaar Card Fangan Gani Haina Miyam Digi Sel Khomgat Lamba Miyoy Amang Ngasi Census Officer na Khurai Thangzam Laikai da Leiba Lamlong Higher Secondary School Dagi Fagat Laba Matungda SDO Porongpat Sinakre SDO Porongpat na Thodok Adugi Matang da Chapsabu Wafam Khang Laba Matungda Porongpat Police ta Ain Yo Eba Thabak Laukat Naba Makata na Sinakre Fagat Laba Miyoy Adudi Muhammad Zamir Alam Sahi Kuntraga Manga Apokpa Muhammad Moinuddin Minutong mana ingkol lagi Thodok sigi matang di SDO Porongpat L Delina na phongdropada Imphal East ki Aadhaar Card number ki thabak asi monitor na chathabani School singda chatuna namnana ba order thokeba adu miyoy asina season naraga mi amamam dagi lupa chahum dagi chonga phawba khongatuna aranba mongda sel talamle hairiba miyoy asina Aadhaar Card khatanatana voter ID card amadi OBC na singba phangangani haina miyoy kya dagi sel labi khudamsu phangle asigumba aranba tauba miyoy singdagi miyamna section biyo haina phongdorakli office da plus Porongpat SDO ki office da laga voter card kumba Aadhaar generation kumba sigumba mina yamna darkar wareba pot mayam je ma phangange plus akhoi gi ming sisinaraga sumai ta mana public tagi paisa jabagi activity mayam chatharame masak khangdaba office ka mari laina daba authority laitaba mi mayam na haiba or thazan naba honor ko matanda mayam na thazabi daba aduga directly office akhoi subdivision da laiba field da laiba office mayam de any problem related akhoi ga mari lainaba mayam da directly laaga akhoi da dum haibiraknaba phongdoklanaba so that akhoi na phajana matik chana mating pangba ngamnaba public da akhoi na appeal tawjai Nupi Tempang Lup Khaziri Mamang Lekai na ICAR Lampel Park Khusam Naduna Ngarang Digi Hauna Number Municipal Council gi Ward number 2 gi Councilor gi Yumda Satharakiba Sengum Thabagi Training Program Adu Ngasilo Sinikre Kairao Wangkem da Leba State TB Hospital gi Superintendent Dr. N. Dihena Lusing Duna TB Hospital gi Akoi Bada Lamtu Sengdokre Amuka Hanna break amatang lominasi Amuka Hanna Taramna Oksari Yuriambam Powerhouse Digi Tongan ba mafam singda puriba IHT line sing asina toina pokhai ba yawdigi asogapan yare Powerhouse ki madilena ba singna miyang sangbiyo haina pasoi gi tongan ba organization amadi maila paibisina ngasi Yuriambam Powerhouse ki manager da wakat kre Miyoy amana fondor pada IHT line si toina pokhai ba amadi tatpa yawdigi miyamna mi paiba poknare Garangsu IHT line tatpadigi mutum them kauba nupa masa ama sopadigi ras medicity da laikanari IHT line tatpadigi amangata thon kraba yum singi po singi compensation pibiyo amadi asokpa layeng bada mateng pangbiyo haiki aduga laikai gi mihut leiriba singsiga wa tanaramdana hariba posing chimjanba sajanba mai thajanba tobiganu haiba posing ji haiba thamjaningi aduga hariba sigi gi unabagi khungjanga chisu haibadi hariba DGM unaba amadaga executive manager unaba se athu matamda akhoi ga unabiyu aduga hariba si chimjan sajanba gi damakta matik chaba department gi mihut obe aba mihut singa akhoi gi local gi club mera paibi aski local parda singji ko unahanduna akhoi asi proper electricity phangna bagi damakta asi khunjanga che apani sanction
Moirang Municipal Council gi manungda leiba self help group sing matau karamna niyom sumna sel sin nagadagi haibigi matangda nomagi oiba capacity building training program ama Moirang Kumam lekai mantata pangthokre Manipur Urban Development Agency gi makada People Development Society Manipur na sinduna pangthokeba tharamasida society ge CEO DIS Birimangolna matau karamna self help group linkatuna mari leinaba department ge sel karamna lauktagadagi haibigi matangda resource person to ina wangang ki Senior Directors Guild Manipur na sinba ahanba ISBS Manipuri Short Film Festival gi Khangalava Film Talaga Tariat Hayeng Tongan ba mapam marida ayuki pung talaga mathoidagi utkani hare mafam singadudi KK Cinema Hall Thawbal Azad Cinema Kaksing Jisaksa Mayang Infal amasung Mina Tokis Moirang ni Mahiru yamasung film bu pambiba singna short film sing asi yengbinaba Gilski Cherol amana khangalakle Seba Bharati Manipur amasung Naharup Youth Moral Development Association na sinduna numit nini chatagadaba nirothara figi kem ngasidagi Naharup mayalekai da haukre ngasi ahuba numita Naharup awang lekai Pangong Thangbizau amasung mayalekai dagi miyoi maudraga nipan rom layengki ngasi yenghawdaba amadi ahal orabasing hayeng su makhata na yengani haide Naharup mayalekai market seta ngasi mayai kaba nisa tingnabagi matangda miyam gi mifam ama pangthukna kada Naharup units hangdokre unit asigi thau puranaba miyoi tara khankre thoksom ongbi landhoni ba president thongam ongbi sobitabu general secretary oina khankre kada hyangtang unit su hangdokpagaloina na miyoi tara gamanga thau puranaba khankre haisnam ongbi zamini bu president haisnam ongbi tamnabu general secretary oina khankre haire Kadana ani longbi mayra paibi loop mayang Infal amadi mayang Infal police station nga khusam naduna ngarang mayang Infal thana wangkai lekai digi yu liter kun hamai tin ani amadi yu thongnaba polam kaya galoina na fagat kre fagalaba polam sing miyam mangda mai thaduna manghan kre tha sigi tang tara mari dusu nupi khunai lamsang amadi lamsang police station ga khusam naduna lamsang katel da atat aw sing sek tobada saktiman da puduna lakpa yu liter humpu fagat ke fagalaba yu sing miyam mangda mai thaduna manghan kre Manipur Library Association na Raja Rammohn Roy Library Foundation Kolkata gi miyeng makada numit nini sathagadaba Thawbal district ta public library gi management amasung development ki orientation program amang asidagi Waiko Mani Girls College Thawbal da haukre haudopogi thalamda Manipur University gi consultant librarian Dr. T.S. Komdon amadi Manipur Library Association gi president Kangjam Saw wasu sarup yaki association gi general secretary Ais Razena library da ahen miyeng thamdu Miyamulari kanna pahanbagi hainabi lainaba pandamda program asi pangthokpani haike 9 sector gi nipumanga suba Assam rifle na hangang police yauna khabam lamkhai da achat awsing sector bada NSCN gi kadara mangarang fare haide fara miyo sigi maming simkhui duan gangmai sahi kun apokpa gaikulun none de gi haide Amaromda Kuntaluk Suba sector gitara mate Suba Assam rifle na Manipur Police Commando yauna more ward number 3 da thiba humbagi thabak satabada UNLF kadar ama tha sigata taruk to fare fagalaba mi asigi maming El Ibungo Tomba sahi kuntra taret thambal khongdegini haide Eglafaya Model Residential School Gamnom Sapramenagi Ahanba Annual School Festival ngasi school asida loisin kray Mahiru Singi cultural jagoi talent show group dance folk song drama amadi atai tharum kayana festival asigi mapung wa saktam oiki school ge principal Dr. Ngamkho Hau Kibgena housing school asi class 6 dagi 9 fawal ladiba asi mathang sahidagi commerce arts amasung science stream da senior higher secondary school da on khatlagani school asida solar lighting system kinbegi thabak satari computer lab science lab amasung water supply thak Ragi manungda lairagani haiki KNO gi president PS Haukipna Churchanpur gi thaudok to laikidraba miyoi mapan gi mafam da ikai kumna utkre JPO da lupa lak amagi mateng su pangkre housing makhata da ngasigi sanabagi pau lobisi
Tara Suba Manipur State League ki Taruk Suba round loibada Neroka FC Sangakfamna point Tara Taruk Fangduna Mangzil Thari. All Manipur Football Association Sinduna Imphal gi Mapal Kangjibungda Kumuksam Ingo Sa Singh Memorial Trust na sponsor Tauduna Tim Tara Ganituna Saruk Yaduna Sathariba Tara Suba Manipur State League ki ngasi Taruk Suba round gi Sanakiba Aruba Mesta Nisa Thamoibana FC Zalen Sada Hillspo goal ahum anida Maitiba PK. Nisa Thamoy bangi goal ahum adu KS Naukton Amadi El Sanatumana Melski Kuntramapan Suba Amadi Humda Taruk Suba Minita Sanki Atopa goal aduna FC Zalengi KS Zibanna Aun goal oina Melski Tratre Suba Minita Sanki FC Zalengi goal ani aduna David Ngaite Amadi Patrick Kamaina Melski Yankamari Suba Amadi Humpumatu Suba Minita Sanki Mesa Sida Nisa Thamoy bangi Sanaroi o Promise Soda Refina unsporting behavior gidamag yellow card pituna warning toki. Sathariba Lekasigi Tare Suba round gi kunta Tare Suba match oina Sanakibada Manipur Police Sports Club na Nako Nambul Mapal goal ama Sinoda Maitiba Pikray. Manipur Police Sports Club ki Mai Papagi goal adu TS Kidana Anis Suba Hawki Humda Taruk Suba Minita Sanki. Mesa se da Timothy ke Sanaroi o Somarendro Kem Bahadur Amadi Nako Nambul Mapalgi ke Ais Netazida unsporting behavior gidamag yellow card pituna warning toki. Hayeng ahan Mesta Trupu Nambol Amadi Trau Kwakatilga Sanagani Anisuba Mesta Young Physic Union Nalambung Amadi Jomi Football Club Churchanpurga Sanagani. Imphal West ki 3rd Division Football League Tournament ki winner YWC Langtabal na Oikray. Imphal West District Football Association Sinduna Malum Teraka Ground Team Traganituna Group Ani Tona Kaiduktuna Zatarakiba 3rd Division Football League Ngasi Loisin Kray. Loisin Migi Tharamda North East ki First Black Belt Fanglaba Saknaraba Sanaroi K. Chandra Imphal West District Football Association ki President A. Sanatumba MTLP SV ki Secretary K. Hem Chandra, Malum Tulial Ward number 7 ge member Ais Ibohol, social activist T. Brozen Su Sarupyaki. Legacy ngasi ahan ba amadi anisba position ge Sanakibada YWC Langtabal na Pamyal Paswebo goal ani amada Maitiba PK. Ahum Suba Amadi Madi Suba position ge Sanakibada UPC Pisum Enam Lekaina WLC Ngarang Bumbo penalty da Maitiba PK. Tim Anibang na api matamda goal amamam sanaduna draw satpadagi keep from penalty mark na decide tobada Pisum Enam Lekaina Ngarang Bumbo goal Mari Amada Maitiba PK. Association na sinduna pangto kiba Super League ki winner Sagolban United, 1st Division ki winner Thau Thangmaiban, 2nd Division ki winner NCC Khongampat Amadi, 3rd Division ki winner WC Langtabalda trophy piduna Puning Thagwat ki. Mathang Sahidagi Sagolban United CC meet yauragani. N. Premjit Amadi Azad Khan, first RK Nayon Sana Amadi RK Ongbi, Pema Siza Memorial Open Tennis Tournament ki men's singles ki final da Tengaragani. Manipur Tennis Association ki Miyamaka da Association of Tennis Lavern Sinduna CYLC Tennis Quota RK Gambir Singh sponsor Togduna Sanurani Fuga Marina Saruk Yaduna Satariba Tournament Asigi Ngasi Sanakiba men's singles ki ahan ba semi final da Azad Khan na KS Bonabu set ani Amada Amadi Ani Suba semi-final da N. Premjit na Y. Lelenzibu set ani amada Maitiba Piduna final Sankibani. Men's doubles ki Sanakiba semi-final mesta KS Bona Amadi RK Pitam Gijurana Zetian Amadi Bangkim Gijurabu game Tarukama Taruksino set ani Sinoda Amadi N. Premjit Amadi Y. Lelenzigi Jurana T. Tulesor Amadi Ice Bakergi Jurabu game Taruk Mari Taruk Ani set ani Sinoda Maitiba Pituna final Sankray. Zathariba tournament Hayeng Roshilagani, Losindagi Tharamda, Zanimski Director Devin Lashram, Matagi Joint Secretary Ais Iboyama, Association of Tennis Lavergi, President T. Ais Indrakumar, tournament ke sponsor RK Gambir Amadi CYLCG, President W. Kumarna Tharama Pusing Oigani. Manipur semi-final da Uttarakhand gi Makutta Maithiduna ahum suba position gi damak Hayeng Tamil Nadu ga sanaragani. Volleyball Federation of India gi miyang makha da Bangalore gi Katirva Indoor Stadium da Sathariba Kunmari Suba Mini National Volleyball Championship da Manipur na Andhra Pradesh po quarter final da set ahum Sinoda Maitiba PK. Semi-final da Uttarakhand gi Makutta set ahum amada Maiti kibadagi final samangam kidrai. Hayeng ayupung taret makai tabada ahum suba position gi damak Tamil Nadu ga sanaragani.
All Manipur Football Association Sinduna Tha Sigi Tang Traga Mapondegi Team Nipan Saruk Yaduna Kunsuba Winners Cup for Men Hauragani. Home and away Basista Sanagaduriba Kapasigi Ahanba Mesta Sagolba United Amadi KPFC DSA Kaksinga Sanagani. Manipur Kang Association gi Miyang Makada Ibudo Moirang Pokpa Kang Development Association Sinduna Kawa Lefrak from Lekai Ibudo Moirang Pokpa Sanglen Community Holder Kang Kutara Humdoina Saruk Yadun Satariba Kumpu Suba Sarsurusan Singh KCSI CBE Likam Knockout Open Kang Tournament ki Ngarsistanakiba Mesta NNK Nambol Kangkutna LSK Kangkut Wangoibo Panzil Tanitoi Tarada Maitiba PK Tasigatang Kundagi quarter final matching Sanaragani. District Sports Association Bisnupur Sinduna Bisnupur Mini Stadium Satariva First A Iboton Memorial Third Division Football League ki Ngasi Sanakiba Mesta PIC Moirangna VFC Bisnupur Goal Mangas Noda Maitiba PK First Division Football League ta BFA Nasona TFA Tinungaibu Goal Amasinoda Amadi Second Division ke Sanakiba Mesta UK CCL Oinamna Ideal Club Sunu Sipaibu Goal Amasinoda Maitiba PK Arong Ningtau Hiang Kanba Loop Taubal Atopom Sinduna Taubal Atopom the Labor Arong Turel the Pangtu Kiba Ahanba State Level Hiang Tanaba Sports Competition Ngasi Loisin Crab Yumbu Ediba Arong Ningtau Hiang Kanba Loop Atopomna Karang Historical Cultural Organization Maitiba Piduna Competition Sigi Makok Oikre Competition Sida Team Nipan Atoy Ahen Tanaki All Manipur Football Association Sinduna Pangtuko Doriba Kunsuba Winners Cup ta Mes Commissioner Oina M Joykumar M Ranidas Amadi TIs Tezamni Khankre Mes Referee Oina KS Ranjit K Brozen TIs Somorzit TIs Kiran Amadi TIs Pasuram Khankre Kalaba Singh Hauzik Satariba Talasaba Manipur State League Su Utilize Togani Haina All Manipur Football Association gi General Secretary L Ranjit Roina Thadorok Pacherol Amana Kangalak Bay. Matang Tagetang Kundagi Kungamari Fawa University of Delhi da Pangtokodoriba All Inter University Taekwondo Men and Women Tournament Sarukiyanaba Manipur University Taekwondo Timgi Sanaroi Nupa Manga Amadi Nupi Nipan Kankre. Hauzik Nasinomagi Oiba Ingasagi Pau Pizari. ICAR Lampel Party ki Pangba Pau Gimatung Ina Ngasi ki Kwaidiki Saba degree Celsius Kuningatare Dasmik Nipan Kwaidiki Ingba degree Celsius Kuningamari Nungshati Yabu Sing Manilgi Sang Ayukta Sada Humda Taruk Nungtildan Sada Humdraga Nipan Nong Subiki Sang Nil Loishalakpada Maru Eba Pau Amukana RBI ki branch sama ngasi Chimirong da hangdokre Blok Kuningatareta Bank ki Kudong Saba Pangalagani Haina Si Minister Okram Ibobina Pangdokre Manipur के क्वाइदे की सांग नसीब मिनिस्टर ओरंबा सही मौजूदा तरुक सूरबा कांग्रेस की रिसांग कई सिंह प्राइवेट हॉस्पिटल अमदा थमोई की ऑपरेशन तौदुना पेसमेकर हापख्रे अमसुंग स्वास्थ्य भारत मिशन की मखादा लूना न लेननबा पाउजल पुबगी खोंगसत चलिंगाइदा इम्फाल मयोलददी अमोट अकाई कया पैदुना लेरे ngasigiди ISTV na pijaba pau matang asida loizare miyang tabiri ba punamagta amukka hanna khurumjari